Union Home Minister Amit Shah Manipur security review toukhare. Housing Manipur thengnariba drug cartel maru fangna muthanaba amadi haukiba kumja English aniga kunga humdogi May ahumdagi thokiba conflict asina ngasi fawa mayumda hanjinba ngamna leiriba tongan relief camp singda leiriba IDP single resettlement tawnabagi matangda Manipur lenga ki maikadigi akhanaba thorang lokhotuna paikanaba wafam sing khangalaki news agency mana pirakpa pawmagi matung ina review meeting adu online ki kuthangda chair lodana pangtokibani meeting aduda Manipur ki Chief Minister Y Kemchan, Governor Azikuma Vala, DGP Rajib Singh Su virtual on yaki meeting aduda Home Minister na Manipur thengnariba drug ki wafam asigi matangda marik chuma report ama Ministry of Home Ministry da langkhat kadabani haina khangalakre chahi phazilak laba conflict asibu loisindura tangdu leitaba hanjilaknaba miyamna lut tawkiba khutsukurai sing athuba matamda recover tawnaba lenga ki maikadigi akanba thoram sing paikhanaba akan bal yaktang su piraki hairi